Hello guys, welcome back to my channel. Ngasi di ai video ma thaga chage ngasi ki video se khoi gi title yengaga budi khangbira mani kai video oidoino ha matamda ai khoi gi hana home garden da tharamba lai singi video oidoine ba lai singje hojikti ai ahama video da khoi gi kaino home garden tour da ubira mani ayamana lai singse loi sijale ba ai di pangna houdre ba do hana tha ani ahum gi mamang da kamaina hauram kamaina tawram ge khoi garden je dagi kai kai horam ge haibdo ai uchara ke ai huji huji editing tawba haujare aduna kaino sungsoi soi dana kaino thagala ani ado mayam ai gi video je nungai bi taragadi like share and subscribe tawba kawbiram gano aduga yari makai aigi relatives oiro aigi video yengbiba mi singsina ko share tawbiramo ba share macha amam tawbiramo noi gi whatsapp tani khangde aduga noi gi facebook tani khangde share macha amam tawbiramo aduduna aigi aingon su help me amam tawgani aingon su hena motivate oigani ba hena video hapkat ningba pokani ba aingon ko aduduna haidi mateng macha am khatane aina nijari se ain sungsoi soidana tawbirakani haina ju khanje ado ai wayam ngang da bida video je haujarage mayam yengbio aduga mathang ju kai atai video aingon da haidi idea lai taraga di namjarake adagi aigi sanapot mayamam ju thungare ko aduda aise hujik se mama nabadagi mama masa kitang ngamde aduna hujik se ai video je sema ngamdre di ai kainona yuhenba nang yengaga di khangam gani yuhenba na ma yuhenba je ai gi akhoi da macha ne mana maga semina se na haiba sanapot ki sanapot ki kaino je video se alda ma lak pa ngai bene ba ma laga ma yaur kan da sanapot am sungoi soidana semgani yam interesting oiba sanapot ama aina thamme ma gi damakta maga semina na bai damakta ado next to next video da di soidana aina haidi 2 days ki matungum bagi video da di soidana aina adugi video do namba ngamgadra na khalle ado mayam yengmina se adusu aduga yari makai share tawbiyo friends da family da haidi loimak family gi adagi angang na su dum yengba yaba channel oibani na ko kaishu kai di loina makta share tawbiyo yengmina se mayam aduga support tawbiyo ado wayam ngangre ngasidi saida lo shalage wa ngangba aduga video yengminarasi